June 2 Mapan lamgi miyoi kayana Facebook, WhatsApp na singba social media gi khuthangda lamdam sigi miyoi kayabu marup mapang oibagi mari sagalaga namthak tawduna yamlaba senpham hukhre. Lamdam sigi miyoi kayadagi sel hubagi maong mataw asi tungan ba maongda satharakpani. Mapan gi miyoi sing asina lamdam sigi nupi oibi kayabu social media gi khuthangda khangnaraga yamlaba senpham kayagi khudol thakrabani haina Thajahalaga sel hukibani. Cyber crime gi matangda awareness kaya pangthoklabsu mapan gi miyoi singna thaklakpa namthaki langda lamdam sigi lairik laisu hairaba yauna miyoi kaya thubadi leptri. Paukse asina phangba akhanaba report kharagi matung inna tongan ba thokdok kaya da lamdam sigi miyoi kaya dagi namthak tawbasingna lupa lakh kaya gi senpham hukre haibasi khanglakhibani. Report asigi matung inna thokdoksing asigi matangda namthaki langda thukraba miyoi sing asina cyber crime police station dasu wakatna rakhre hairi. Report asigi matung inna kumja 2019 gi March 18 da Imphal gi mafam amadagi nupi amaga mapandagi Johnson Adam haiba miyoi amaga Facebook da khangnakhi. Makoi ani matam khara messenger da chatting tongnaraba matungda Johnson Adam na hairakpagi matung inna nupi asina mahakki WhatsApp number pikhi. Tungda 2019 gi March 19 dagi nupi asigi WhatsApp ta Johnson Adam gi WhatsApp number +1 204 900 9177 asidagi message thaba haurakhi. Mathangi numit March 20 da Johnson Adam na nupi asigi address ta Diamond Jewelry Sana Apple 6 phone ama nupi gi Gucci handbag ama khudang gari ama makeup kit ama amasung $5,000 yauba parcel tawduna thakre haina khanghalakhi. Pochai sing asi thakre haina khanghalakhraba matung March 21 da Delhi airport ki staff ni haijaba miyoi amana mobile number 706556524 9 dagi nupi asigi mobile da call tawraktuna parcel adu India yaurakle hairakhi. Parcel package asigi damak lupa 19,500 thigadabani hainasu khanghalakpaga loinana senpham adu State Bank of India New Delhi branch da nemngai sang kauba miyoi amagi mingda hangba account number 3346990765 da deposit tawraknaba hairakhi. Numit adumaki ayukta nupi asina Kaisampatta leiba e-banking service tawba mafam amada chatuna senpham adu pirakliba account aduda hapkhi. Numit adumakta da chap manaba phone number adudagi amukka call tawraktuna parcel da lagliba polamsing adugi custom clearance fee oina lupa 50,000 gi senpham thigadabni hairakhi. Senpham adusu nupi aduna numit adumaki numidang wairam da hana lupa 19,500 hapkhiba account number aduda amukasu deposit tawkhi. Mathangi numit 2019 gi March 22 da Delhi airport ki staff ni haiba miyoi aduna atopa mobile number 7210694545 dagi amuk call tawraktuna parcel adu $8,50,000 yauba maramna foreign currency exchange process ki damak lupa 60,000 amaga tharaknabagi damak Punjab National Bank New Delhi branch ta Linda kauba miyoi amagi mingda hangba account number ama amuk pirakhi. Adubu chatharakliba thawngsing asidagi nupi asina jingnaraktuna akonbagi senpham asimadi deposit tawkhidre. Madugi mahutta nupi asina cyber crime police station da mahakpu namthak tawduna sel lawkhriba miyoi sing asi phabinaba wakat thanglakhibani. Atopa thokdok amadana Kaisampatta leibi nupi amadagi Brand Richard amasung mahakki khutpuna lupa 8,24,000 namthak tawduna lawbikhibagi matangdani. Thokdok asidasu ahanba thokdok asiga manaba maongda
नुपी असिगी फेसबुक अकाउंट दा ब्रेन रिचर्ड हाइरिबा मपान लमगी मियोय असिना फ्रेंड रिक्वेस्ट थारकपदगी मखोय अनि कुमजा 2019 गी मार्च 14 दा अहानबा ओइना फेसबुक दा मरुप ओइना खंगनखी नुमित खरनी मेसेंजर दा चैटिंग तौनरबा मतुंगदा ब्रेन रिचर्ड हाइरिबा मियोय असिना WhatsApp नंबर हंगलकपदगी नुपी असिना महाकी WhatsApp नंबर पीखी तुंगदा 2019 गी मार्च 21 दगी ब्रेन रिचर्ड ना महाकी WhatsApp नंबर 447512470027 दगी नुपी असिगी WhatsApp ता मेसेज थाबा होरखी मतम खरा WhatsApp ता मेसेज थानरबा मतुंगदा मार्च 25 ता रिचर्ड ना सरप्राइज गिफ्ट ओइना पार्सल अमा थारकी हाइरखी अदुगा मथंगी नुमित मार्च 26 की अयुक पुंग 10 गा मिनिट 5 ताबा मतमदा डेल्टा इंटरनेशनल कोरियर की स्टाफ नि हाइना सक्ताक चबर लिंदा कौई हाइबा नुपी अमना मोबाइल नंबर 9519071849 दगी कॉल तौरक्तुना यूनाइटेड किंगडम दगी थारकपा पार्सल अमा इंडिया दा थुंगलरे हाइना खंगहलखी लिंदाना पार्सल अदुगी डिलीवरी चार्ज ओइना लुपा 30,000 थारकनबा हाइरखी अदुबु नुपी अदुना थाखिदे मार्च 26 दा लिंदाना अमुक्का कॉल तौरक्तुना पार्सल अदु पाउंड 80,000 यावी सेनफम अदु लीगलाइज तौनबगिदमक RBI दा टैक्स थीदुना नुपी अदुगी एड्रेस दा पार्सल अदु थारकपा यानबगिदमक लुपा 1,70,000 थीननबा हाइरखी लोइनना सेनफम अदु हाबलकनबगिदमक अंडर बैंक न्यू दिल्ली ब्रांच ता तोंगान मियोय अनि गी मिंगदा लैबा अकाउंट नंबर अनि पिरखी अकाउंट नंबर सिंग अदुदी अकाउंट नंबर 22041010056954 अमसुंग अकाउंट नंबर 22041010055317 नि मदुदगी नुपी असिने अकाउंट नंबर 220410056954 द लुपा 70,000 अमसु अकाउंट नंबर 22041010055317 ता लुपा 1 लाख कैसामपाता लेबा नेट बैंकिंग सेंटर अमदगी डिपॉजिट तौखी मथंगी नुमित मार्च 27 दा कोरियर की मियोय अदुना कॉल तौरक्तुना पाउंड दगी इंडियन करेंसी दा ओनबा फॉरेन करेंसी एक्सचेंज प्रोसेस की दमक लुपा 4,65,000 डिपॉजिट तौरकनबा अमुक्का हाइरकपदगी मार्च 28 ता कैसामपाता लेबा नेट बैंकिंग सेंटर अदुदा चतुना अकाउंट नंबर 2204100056954954 दा लुपा 1,50,000 डिपॉजिट तौखी मतुंगदा मार्च 30 दा अमुक इंडसलैंड बैंक न्यू दिल्ली ब्रांच दा हांगबा मियोय अमगी अकाउंट नंबर 100074560 दा लुपा 1,65,000 डिपॉजिट तौखी मसीगी मतुंगदा पंजाब एंड सिंध बैंक ता मियोय अमगी मिंगदा हांगबा अकाउंट नंबर 010110000333545 दा लुपा 50,000 डिपॉजिट तौखी निमित अदुमक्तदा अमुक्का अतोप अकाउंट फेडरल बैंक आइजोल ब्रांच ता लेबा मियोय अमगी अकाउंट नंबर 17740100026212 दा लुपा 50,000 अमसु कनारा बैंक दिल्ली ब्रांच ता हांगबा मियोय अमगी अकाउंट नंबर 292510024952 दा लुपा 50,000 नुपी असिना डिपॉजिट तौखी कोरियर की स्टाफ नि हाइबा मियोय अदुना अमुक्का कॉल तौरक्तुना महाकी पार्सल अदु अचौबा सेनफम अमा यावबा मरमना क्लेम तौनबगिदमक्ता लुपा 1,89,000 की इनकम टैक्स थीगदबनी हाइरखी सेनफम अदु हाबलकनबगिदमक बैंक अकाउंट अनि अमगा थारखी मदुदगी नौना थारकपा बैंक अकाउंट अनि अदुदा मथंगी नुमित अप्रैल 3 दा नुपी अदुना अकाउंट अमदना लुपा 1 लाख अमसुंग अतोपा अकाउंट नंबर अमदना लुपा 89,000 डिपॉजिट तौखी
Makha tana courier gi staff aduna nupi aduda anti terrorist clearance kini haiduna lupa 3,45,000 amaga deposit taunaba taksilakhi satharakliba maong matau aduda chingnaba phaurakpadagi nupi adudagi matpi khraba senpham sing adu recover tawbinanaba cyber crime police station da wakalakhibani hairi atopa thodok amadana mamangda pankriba thodok sing asiga manaba maongda langthabalda leibi nupi amadagi namthak tawraga lupa 3,04,700 tawduna hukhibagi matangdani mamangda thokiba thodok singa manaba maongda nupi asidasu brand Fidelix haiba mapangi miyoi amana Facebook ki kuthangda friend request tharakhi madudagi makoi ani kumja 2019 gi June 2 da ahanba oina Facebook ki kuthangda marup oikhi matam khara messenger da message thanaraba matungda brand Fidelix na nupi asigi WhatsApp number hanglakpadagi nupi asina mahaki number piki madudagi kumja 2019 gi June 10 da brand Fidelix na mahaki number 4475124702 dagi nupi asigi WhatsApp ta message thaba horakhi panba yabadi brand Fidelix ki WhatsApp number asi ani chuba thodok ki brand Richard na sinnakhiba WhatsApp number aduga chap manai mathangi numit June 13 da Fidelix na surprise gift oina nupi asigi address ta parcel ama thakrabani harakhi June 12 gi nungthil pung 3:05 taba matamda masana masabu Delta International Courier Delhi gi staff ni haijaba miyoi amana mobile number 7428154357 dagi call tawraktuna United Kingdom dagi tharakpa parcel India yaurakle haina nupi asida khanghalakhi courier service ki miyoi aduna parcel delivery charge oina lupa 32,700 deposit tawraknaba hairakpadagi nupi asina Canara Bank Colosseum branch ta lanai miyoi amagi mingda hangba account number 472210001658 ta lupa 32,700 ki senpham adu deposit tawkhi nimit nini ki matung June 13 da courier service ki miyoi aduna nupi aduda amukka call tawraktuna pound dagi Indian currency da onthokpagi currency exchange process ki dama lupa 2,70,000 deposit tawnaba khanghalakhi mahakna hairakpagi matung inna nupi aduna Canara Bank Gurudwara branch ta hangba miyoi amagi account number 349010103179 da lupa 85,000 deposit tawkhi June 15 da amukka SBI Panipat Haryana branch ta hangba miyoi amagi account number 3838924242 ta lupa 1,87,000 deposit tawkhi June 13 ta amukasu courier gi miyoi aduna call tawraktuna mahakki parcel adu achauba senpham ama yawba maramna claim tawnabagi damak income tax oina lupa 2,85,000 amaga deposit tawraknaba taksilakhi thengkhang kayarak tongan ba wafam kaya thamlakiba aduda chingnarakpadagi namthak tawduna mangondagi lobikhraba senpham sing adu recover tawnabagi damak nupi asina cyber crime police station da wakalakhibani hairi amaramda social media da mapangi miyoi singna namthak tawraga lamdam sigi miyoi kayadagi sel hubagi thodok sing asi khak nattaba atopa thodok kaya amasu leiri hairiba thodok sing asiga manadaba maongda email da natraga mobile da text message oina yamlaba senpham lottery da faure haina tharaklaga namthak tawbagi thodok kaya amasu leiri haina paw asina makha tari